ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕ OnePlus Nord 2ꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯆꯍꯤꯗ OnePlus Nord ꯂꯣꯟꯆ ꯇꯧꯔꯝꯗꯥꯏꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕꯒꯨꯝ ꯍꯟꯗꯛꯀꯤ ꯆꯍꯤꯗꯁꯨ OnePlus Nord 2 ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ ꯍꯥꯏꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯐꯣꯟ ꯑꯁꯤꯗ MediaTekꯀꯤ Dimensity 1200 flagship processor yaurkani haina panari battery da 5000 mAh ki battery 65 natragana 30 watt ki fast charging oibi loinana type C port su piri camera da 50 plus 8 plus 2 gi triple camera na maningda loinana 32 megapixel gi selfie camera oigani hairi phone asi 8GB 128GB gi storage oiba phone ni display da 6.43 inch ki super AMOLED display oigani Android 11 support tawi loinana hairiba phone asi chaurakna lupa 19 gi manungda launch tawraba yai haina panari hairiba phone asi July thagi loiramdai da India da soidana makki launch tawragani amasung company gi maikai dagi su masi confirm tawkhrabani masini lakadoriba OnePlus Nord 2 gi matangda tentakna semjaba video tungdasu asigumlaba anouba video kya semnabagi damakta pungning thaugatpibo oina video asibu mityeng tabiriba punmakna video asibu like tobiramu channel asibu su subscribe tobiramu tungdasu asigumlaba anouba amasung nungairba video kya yengbinabagi damakta masini ngasigi July tha asigi loiramdaida launch tawgadoriba OnePlus Nord 2 gi matangda tentakna semjaba video asibu mityeng tabiriba punmakna video asibu like tobiramu channel asibu subscribe tobiramu amasung channel asibu mapung phaba channel ama oinabagi damakta share tobiramu tungdasu asigumlaba nungairaba video kya pudun laksege ngasigi damaktadi matang asida losinjari mayam punmakpu amukka hana kainan bugya thak nijari